अहानबदा मरुब पाउ पिजरी कुकी खुलाई पाइबा सिंगना फाजिंदुना थमलुबा नहा अनि ngasi ayuk tek takaidana imung manungda sinarakre JSC thagatba fongdorakle India ki Chief of Army Staff General Upendra Dwivedi na phongdokiba wafam adu yaningdaba utuna hayeng numidang pung 9 tabada Manipur sinba thungna mairagi khongchat chatpiyu haina Kokomi gi coordinator Thokchom Somorendra na appeal tawrakle Lamdamasi saktakpada chawba thodang lawraga lakliba culture literature amade film gi masak thokpa policy sing laingak asina puthokpa mathau tai haina hanagi chief minister Okrami Bobina phongdorakle Himalay Marel Sidabi amade lining thosana mahi anina koina chatuna macha manai singi awadapa awa ana yengshin bagi thauram mera chawren hobaga mari lainana ngasi Imphal gi akoibada lining khongchan ama chatre amadi Northeast State lairiba myoi khudingmak thabak phanghanba amadi sinmi singi awonba ma puraknabagi matangda lakliba tang marida Northeast State singi oiba mifam ama Guwahati da pangthokadawri